Panam pausi edigi maru ebi pausung khongoi saraga Manipur top channel gi meke digi miyamna thamjagi ahanbada Manipur bu national disaster lakthokpaga loinana relief package pibinaba MPCC na PM da taksingkhre Langak na kaithuklibu senpham sidi loktak pat thum haithabaga sa manai kemega senra Tha asigi mangara Manipur amukta mamangda thokhidriba mongda lendabaga loinana akan manonglei nungsina yumli singkya amangara thonbaga loinana miyoi lakyana awab nangliba phiba masibu national disaster ni haina lakthokpaga loinana yamdrabada lupa crore sani gi relief ki mating bibinaba Manipur Pradesh Congress Committee MP Shishina Prime Minister Narendra Modi da ngasi serola mathaduna taksingkhre MPC gi President Kemega Chandrana Prime Minister da thakiba serola duda Tha asigi mangada hailstorm thoktuna Manipur yumli singkya amang ata thokhiba amadi miyoi lakyan awab nangliba phiba masida Prime Minister na akan mamiyeng sangbibaga loidana national disaster si national disaster ni haina lauthokpiu amadi yamdrabda lupa crore sani gi relief ki senfam central government na kaithokpiu haina Prime Minister gi pukning singsinki Amarom na tha asigi mangada len yawn sikhiba akan manonglei nusina mang takalaba singi mateng pangnaba Manipur lengana lupa crore 6.90 kakta kaithokliba si asigi loktak pat thum thada bang samane maramaduna lupa crore kundagi tadana senfam kaithoktuna miyamda mateng panggadabani haina Manipur Pradesh Congress Committee MP Shishigi President Kemega Chandrana phongdokre wapham asing asi Kemega Chandrana lusingduna nauriya pakhanglakpa kendragi mamangda Congress mirep oikhiba Dr. Saraisam Manakto namadi party gi miyoi kya ga loidana kendra sigi manungsana leiba langthabal lep mayai lekai da leiba handak shakhiba len yaw banonglei nungsit aduna tamthina amada nanghalaba saubam Ramesh ki yum yengsin masa pada phongdokhibani yengsin khongchat aduga mari lenjana Kemega Chandrana phongdokhibada leiba asigi atai maphamda natural disaster thokpa matamda mapham adugi minister na prime minister na taknaduna senthang kya kaithokhanduna mateng phongna bohonai adubo Manipur sikhiba akan manonglei nungsit atuna lamdam asida asuki matik mang takalaba fawba Manipur lengana center karigidam ta senthang pi thana ba haidribano center amadi state lenga ki mari fatraba jala mana makha taraduna Manipur lengana lupa crore 6.90 kaithokle hairibadudi mang takpa nanglaba miyamasigi jinga ma fawba leibo konare Tha asigi mangada thokiba thawdo singa sifaw sapsaba thabuk lakholakpa gi pamiude matam sara thabuk lakhotaba asigi damak leiba asigi Prime Minister da MP Shishina Ayub sirol amasu thakre loinana lenga na mating pangna ba lupa crore 6.90 kaithokliba dugi bahutta lupa crore sani oina kaithokadabani law inkol da thaba manama singkya sokliba yumda loiba jiba kya sidibi singa simen khanaba lupa crore sani da gitadaba senthang mathoktai henasu Kemega Chandrana phongdokhi Amarom dana July amagi nauna sanagadoriba criminal law uhungi matang awareness amadi sensitization campaign pangtokre Manipur University ki law department na sinduna saye sigi July amadigi sanaba hogadoriba criminal law uhungi matang da awareness amadi sensitization campaign ama MU ki court hall da pangtokre leba sida sanaba hogadoriba criminal law uhum adudi Bharatiya Naya Sahita Sanhita 2023 Bharatiya Nagarik Suraksha Sanhita Sai 2023 amadi Bharatiya Shaksha Adhiniyam 2023 haribasini ngasigi thauram madu MU gi Vice Chancellor Professor Naurem Lokendra na athoiba mithungne MU gi Register Professor W Janbabu All Manipur Bar Association gi President N Thomsana Akhanaba mithunglen singamadi MU Law Department gi Head Dr. Yumnam Premanandana Thaurama pu oina saryaki pangthokiba awareness amadi sensitization campaign adugo mari leinana Professor N Lokendra na phungdokibada India lengana sahi sigi July amadi gi sanaba hagodoriba criminal law ohumasina archives amadi colonial rule gi law singda ohong praklagani Mamangai da British na India da palinge matamda leba sida khundariba tuan frup singi satna kanglon sing ningthi na yingsilamki British na India da administration amadi legal system mapung fana sathaduna leba miyambu makhoigi makhada lehanki masina matam sang na India da British na sasan tawbu ngamkibani kumza English ngamaga sani pango humfugo mathoi da Indian Criminal Craft Act semduna tribal singbu namthaduna British na thamnamkibani haiki Thauramadu Manipur University ki Law Department ki Head Dr. Yumnam Premanandana Bharatiya Naya Sahitya
BNS 2023 gi matan wangang ki Bharatiya Nagarik Suraksha Sahitya BNSS 2023 gi matang Department asima ki faculty na mayrakpam Rajakanta amadi Bharatiya Saksha Abhinayan BSA 2023 gi matang Assistant Professor TS Tapasni na wangang ki Atopa paomana Arvind Kejriwal bu BLP ki ba Supreme Court ki wayel CPI na thagalakli Delhi Excise Police ga mari lena hawkiba Mars kunga digi CBI gi custody thamlakiba Delhi gi Chief Minister oibata natana Aam Admi Party gi National Convener oiriba Arvind Kejriwal bu Supreme Court ki judge anina saba bench amana interim bail pikiba bu CPI gi National Secretary na thagatpa phungdokre CPI Manipur State Council Thadorakwa Sirol Amada Delhi Excise Police gi mari lena CBI na AAP gi masak naiba lusingba kaya gi mathakta FIR panduna makoi gi custody da thamki Arvind Kejriwal gi mathakta money laundering case panana ba enforcement director ena sahi ani gi mamang gi laktuna khi haibasi ma ki council gi maikei gi Supreme Court na khangmangam khi haidi taragani pansib Lok Sabha mikhal gi mamangda National Party amagi makok thongba Lusing Bamabu Fazin Kibasi Ras Nitigi Kudong Saba Lona Bani Haibedu Supreme Court na Lobudigi Maku Numit Kunigi Interim Bell Fikibni Vedanta Politics Makada Idina Fazinduna Tamlava Zarkhan Gihanagi Minister Himanta Soren Madi Ate Lusing Musingsu Atubda Bell Pirakuyabagi Tazavale Supreme Court ki Oyalasi Lebaki Sangbidana Masum Democracy Kan Mapambasingi Sauna Mai Park Pani Habu Wapham Tamlakli Hansu Paushna Makatari Atopa paomana Meitei yening hunba numit pangthokre Lining thau Sanami Temple bo na sinduna Kalen gi humni panwa numit ki Meitei yening hunba numit haina thoram pangthokre Numit asiga mari lainana Lining hal nauriya Meitei mikap thoolamba matung kumja English nga magasama pangani fuga manga Kalen gi humni panwa numita Wangkhai thambal khong da ahan bo oina lamyan ba ahal taret takhelambam bokul Pukramam sursan Pukramam ibomsa angom nungsirei Angom lila lukram iboto namadi toizam yai mahaiba thauna faraba lamyan ba ahal singasina Meitei hinganaba madi imalul sakpa sonba haunaba khambi mai paiduna shariwa sakhiba du ningsingduna haikaleka tamduna ikai khuna potkre numit asi LSTV na sai khudingi ningsing thoram pangthoktuna haurakliba mirol da thauna pinabagi lamjing maira oinaba phirep sulokre ngasi lening thau sanamai sanglenda LSTV gi Poptak Moirang Them Naudalen Komana Sarugyadra Pangtukiba Thoramuda Pung Isai Loisangi Oza Indira gi Kangbu Amana Numit Asiga Mari Lena Isai Kudul Sutam Kiari Amarundana Ima Konong Ladimbigi Ira Tawni Thoram Pangtokre Edo Memar Border Town Moreda Sahi Kudingi Pangtok Tuna Lakpa Ima Konong Ladimbi Harauba Kumsi Sahi Gi Wena di Pangtok Pangam Kidre Mamang Saigi Me Uhum Ligi Kuki Narco Theorist na Border Town More da Laiba Ima Konong Ladimbi Sanglenbu Mai Thadok Tuna Tuwa Hiba Madi Mangta Han Kibana Maram Weraga Sahi Sigi Oina Ima Gi Harau Saksel Tamang Kidre Maram Sinangasi Ima Konong Ladimbi Taugalup More na Sinduna Ima Gi Kumsanbagi ira thawni thoram ama Palace Compound leba Manipuri Dance College campus pangthokre ngasi pangthokiba ira thawni thoram aduda more dagi lanjenarakuna mapham kya da hangba relief camp singda jangjafam lawduna leirakhiba more gi miyam amadi tungan ba miyoi kyana saruk yakhi amaromdana lena mana masung manghan khraba mapham sing official sing ni yengsingkhre Thasigi Bangagi Nungtil Pung Amaga Makairom Tabra Tampaki Mapam Singda Len Yauna Akamanong Nuksina Manama Sinkia among other Tuntraba Mapam Singda Horticulture and Soil Conservation ki Additional Director Oebidanatana MID High Mission Director Oeriba MD Zakir Hussein Khanaru Simutima Mana Koina Satuni Gingsinkre Imphal West District Officer Pukrambam Pramoyam Sakiba Concert Aduda Naran Konjin, Mamang Lekai, Lilong Sajing Awang Lekai, Kontauzam Maya Lekai, Ngairangbam, Moidang Pok Awang Lekai Madi, Payeng Nasing Mapam Sing Yang Sinki, Mapam Sing Asida Karamba, Umuro, Kihom, Sampra, Nursery Sing, Andi Gregon, Fortuna Sing, Mahimarong Sing Amata, Tokraba Sing Yang Sinki Bagaloina, Awavatara, Lomi Singda, Department Gibekedi Pangbi Abamating Pangani Havigi Tazaba Piram Keep. Kongsada duga mari ledina additional director MD Zakir Hussein Khan phongdokibada handaki len aduna khwaidigi hena suwanbisi kobi thariba lomi singni Prime Minister Fasal
बीमा योजना स्कीम कोबी थाब लौमी याबियो स्कीम यावरगदी नेचुरल डिजास्टर न सोगनबद मदुगी मतिक चाब कंपेंसेशन फंगनी अदो हंदकी लेन सुगलब हॉर्टिकल्चर की पोलम सिंग मतंग लेंगाक रिपोर्ट थगलगा मसिगी कंपेंसेशन पी नब होनगने की माना मखा तारदुन डिपार्टमेंट की ऑफिशियल्स न येंसिनबसिदा याहोदब लौमी सिंग मखोगी अमांग अता थोखिबगी GPS फोटो अमदी लौमी मसागी डिटेल लोइना हॉर्टिकल्चर एंड सोइल कंजर्वेशन डिपार्टमेंट की डिस्ट्रिक्ट ऑफिसर इम्फाल वेस्ट सिनबियो हैन सुफुंदुखि ngasi khongset adu saruk yakhiba department asiki district officer imphal west p pramon phungdokhibada tharamliba mahi marong sing asi mahi saba yaraba matam asida lena fudakhibadigi loina sukle amuk horaklabasu mapung mari phaba pami oiroi department gi mekedi awat pakharada oirabasu lomi singi khanduna pangbe aba mateng pangnaba damas assessment khongset asi lakpane ki nakalamoromda lena sukolaba rabi kowa lomi amana phungdorakpada ममागी मखादा FIG अहुम सेमदुना उ मोरक थाबगी थबक सिंग चथबनि मसिदा माफम कुंथ्रा रोम खाइदोक्तुना लौमी सिंगना उ मोरक चराली सिंग निफुरम थानरे अदुबु नहनगी लेन अदुना मरम वरगा हौजिक्ति लोइनमक मांगले मसिदा लौमी सिंगबु निंगनदना ब डिपार्टमेंट गी मेकेडिगी थबक थरोम खरा लोकतपिना बसु माउना ऑफिसर सिंगी पुंग सिंगसिनखि मखासा थरक पोइना कांगला पागु एडिटोरियल मैम थमजगे मथौ तौद्रब मिनिस्टर गी महुत अनौब मिनिस्टर गी डिमांड Manipur illegal immigrant sin Kuki zone narco terrorist na mamang sa English ngani kun guhumdagi me humdagi Meitei miyam gi mathakta landa dun state asigi manung na Kuki singi tokai balai ba zalengam siam na ba landa rakhiba ngasi phawbada numit chahum ko humdra sure Kuki sing na Manipur miyam da landa ba horakhiba numit atudagi horaga Kuki MLA nipan minister anina tarana mathau tawdun lairakibadagi makoi gi kendra gi miyam da lainga ka mari lenaba kanaba sing phangan mangamre लोइना मिनिस्टर अनि लेट पाउ हॉकिप अमदि नेमसा किपगेना किपजेना पाइदि पर्फिलियो सिंग हकथेंगना मथौ पांगबा ngamdabadagi minister laibigi wanthuk leitre tholibu wathuk asida Kuki minister ani cooperation minister nemsa kipgena madi tribal affairs and hills TAN's hills minister let pau hokip yauna Kuki MLA nipana sawatuna Manipur gi apunba saktana singnabada yauduna makhoi gi laifam tokpa maphamda station tawduna laibigi magot constituency enduna lalong yaktuna laibadigi tribal singi amadi miyamna lengaki phangpham topi scheme gi kanaba phanganba ngamdri haibigi wakat leirakliba sigi matangda lenga asna athubada miyeng sangkham thoi illegal immigrant Kuki narco terrorist Kuki minister ani amadi MLA nipan phong sogatpagi thawungsa tharakhiba dudagi CSO miyam amadi political party kya gi makeidigi makogi mathakta lengana pakhatpham tokpa logi ebe action lokhatlu haibigi demand leiraba suk ngasi phawba action mata lokhatna leibigi nunggu eba maram kari leibano haiba wahangi pakum leitringai gi serakta tribal affairs and hills minister gi mukhut anoba minister ama hapiu haibigi demand leirakhiba sida ngakpham thokte Manipur Naga Youth Organization Thasigi Nipana Manipur Press Cup ki Thangjing Hall Pangtukiba Paumi Singa Unabagi Thoramamada Organization Asigi President Thoraingam Kayangauna Sahi Ama Fazilaba Irang Ashina Manipur Tribal Affairs and Hills Minister Letpau Hokimna Department Asigi Tabak Thoram Singh Sapsana Yengsin Mamadi Taupam Topa Tabak Thoram Singh Taubangamdra Lairakli Basida Center Amadi State Government Akan Mamiyang Sang Pamtui Tribal singi yamna khudong sadaba kayaba mayongnari basigi damak tribal affairs and hills ki minister si anoba ma hapiro masigi matangda organization asina chief minister memorandum isinduna takshinkre organization asina makha taribadi tribal community haibasi Kuki community khaknati naga singna tribal singa asoba community ni maram asina center amadi state government anina TAN hills ki anoba minister ama atubu matamda hapiyo Organization asiki wapham asi kanaguma lanai miyu amagi mayokta haibanati tribal community khudimaki interest haibani haibisni amaromda corporation minister nemsa kibzenbu thoklibu wathogasiga mari leinana maki laifam thokpa maphamda laitabadagi department asiga mari leinana miyamna fangadaba kanabasing phanganba ngamdana lairi misial oikraba minister anigi thabak thoram singa mari leinabasing bureaucrat officers na mathau tawtun lehanbagi mahot mathau tawba ngamhangadaba anoba ministers na mapung fara thawai panganba miyamgi apamani Kuki MLA tarana Manipur gi apun saktam thugaina ba landarakhi ba sin Kuki zau narco terrorist da
ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯊꯨꯒꯥꯏꯗꯨꯅ ꯏꯁꯇꯦꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯟꯁꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅ ꯁꯤꯡꯅꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯤꯕ ꯀꯨꯀꯤ MLA ꯇꯔꯥꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 10 ꯍꯦꯜꯂꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯆꯦꯜ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯕ ꯀꯨꯀꯤ MLA ꯇꯔꯥꯕꯨ ꯕꯨꯛ ꯇꯧꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕ ꯂꯩꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯏꯟꯐꯣꯔꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯀꯨꯀꯤꯒꯤ ꯂꯨꯞꯁꯤꯡꯅ ꯇꯝꯄꯥꯛꯇ ꯑꯐꯁꯄꯥ ꯊꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯇꯝ ꯑꯃ ꯍꯥꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯠꯈ꯭ꯔꯅꯤ ꯁꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯊꯥꯒꯠꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯥꯡꯀꯦꯟ ꯄꯥꯈꯪꯕ ꯊꯧꯅꯤꯈ꯭ꯔꯦ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯥꯡꯀꯦꯟ ꯄꯥꯈꯪꯕ ꯊꯧꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯎꯠꯇ꯭ꯔ ꯁꯪꯂꯦꯜ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯃꯗ ꯄꯥꯈꯪ ꯄꯨꯊꯪ ꯌꯩꯅ ꯑꯗꯨꯒ ꯑꯁꯤꯕꯅ ꯀꯪꯈꯜ ꯁꯃꯥ ꯂꯩꯉꯥꯛꯏ ꯄꯥꯈꯪꯕꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯈꯤ ꯑꯁꯤꯕꯅ ꯀꯣꯏꯅ ꯃꯅꯥꯎꯕꯨ ꯊꯤꯔꯛꯄꯗ ꯃꯄꯥꯎꯁꯤꯡꯗ ꯊꯦꯡꯅꯗꯨꯅ ꯄꯥꯃꯦꯜ ꯎꯐꯩ ꯊꯛꯇ ꯋꯥꯇꯥꯅꯈꯤ ꯃꯗꯨꯗꯒꯤ ꯄꯥꯈꯪꯕꯅ ꯎꯉꯝ ꯁꯥꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯍꯥꯡꯀꯦꯟ ꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯗ ꯌꯣꯏꯕꯨ ꯀꯁꯦꯡꯂꯥꯏ ꯅꯥꯃꯨꯡꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯏꯟ ꯆꯤꯡꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒ ꯄꯥꯈꯪꯕꯅ ꯆꯠꯄꯗ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯏꯟ ꯍꯥꯏꯒꯠꯂꯨ ꯌꯥꯗꯗꯨꯅ ꯂꯥꯟꯊꯦꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯌꯣꯏꯅꯨ ꯂꯥꯏ ꯅꯥꯃꯨꯡꯄꯤꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯅ ꯊꯧꯅꯤꯖꯕ ꯃꯐꯝ ꯑꯣꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯁꯨꯜ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯉꯁꯤ ꯂꯩꯊꯧ ꯑꯁꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯊꯥꯡꯇꯥꯒꯤ ꯂꯣꯏꯁꯪ ꯃꯥꯏꯆꯧ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯎꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯨꯞꯅ ꯎꯇ꯭ꯔꯥꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅꯕ ꯊꯧꯅꯤꯖꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ